Online Manipurgi nungthilgi pau miing tabiriba pumnamapu thoilaisramna khurumjari ahanbada maruoiba pau paki kholaudagi lakhotjarake Myanmar gi sungarang Chin state ki Thatlan township ta military junta ga khut thoknabada Chin furupki lalhouba CDF ani military gi khutta thawai thakre makha tarakpa update ta Patanjali amadi Ramdev na wafam amata phongdoraktaba yaningde Kumja 2023 gi May 3 dagi hojik fawba Myanmar dagi narona changsil lakhiba Chin KUKI narco terrorist singna Manipur gi micham miyam gi mathakta lan tawba lanthum huranba maitai gi yum sing mai thaba loina na maitai Hindu sing gi lining laison tawriba laisang kaya mai thaba da Haridwar da leiriba Patanjali Yoga Pit Swami Baba Ramdev ki ashram Haridwar da maitai sing na chalaga haijarubada Hindu lining chatpa awang nongpuki Manipuri sing bu yamna hanthana yengbada natana ngasi fawba wahai amata phongdoraktaba haibasi yaningde haina Bharat Hindu Mahasena na penda phongdorakli Loop asigi secretary lan ngamba singana thadorok pacherol amada masina takpadi Hindu lining chatpa Manipuri singdi atombi gi machani haibasi mayek sengle ngarang nahan ta thokiba Bangladesh ki irang dadi Baba Ramdev na Bangladesh ta laiba Hindu minority sing kannana bagi damak wa ngangli maram aduna ngasidagi matam kaktana Ramdev Yoga Ashram Patanjali Yoga Pit Center sing Manipur da matam kaktana thingba thamle haina Kangleipak Kangla Army amadi maitai Hindu Army na miyam da phongdoragli Cherol sina makha taraduna kanaguma miyoi kharana Baba Ramdev ki yoga center chalaiba amadi hanglamba thoklabadi thoaningdaba thodok gi tekchak pumba masa masana pujagadabani Bharat Hindu Mahasena na thamoi sokna pendaba phongdokliba asina maram oiraga Manipur gi maheroi kaya gi punsi pikhamna khre loina na Hindu lining chatpa maitai kaya su lana sida thawaina pontha pikre haina palli makha tarakpa update asidi editorial kalam dagi lakhocharake lamdam gi pothokta chunaba industry lingnaba honasi Manipur gi pak chawba asigi manungda chada marfu tarana chingi lam oiraga supnagi chada tarana tampaki lam oiribani hojing Manipur gi chingi mafam ayambada makhal kaya gi wa marang kaina hauri Chandel Tengnopal Jiribam Tamenglong yauna chingi district singda wa marang kaina hauri ngalinga metam dagi hauna wa asi imung manungi sijinnanaba potlam saba yauna hiram kaya da sijinnaduna lagli anganba matamda wana yum saduna leinarami chawkholakpagi matung ina hojik wana yum sabagi chang yamna hantarakle adubu chingi manung khara hanjina leiba mafam singda wana saba yum adum leiri wadagi ekhoi miyoibana soidon soibum yauna chinjak oina su sijinnari Manipur da horiba makhal kaya gi wasing asidagi pothokpa yaba industry kaya lingkhattuna thabak phangdriba naha kaya thabak pibada achoba mateng oiba ngamgani chingi yamlaba chingmai singda horiba wasing asi sijinnaduna paper mill lingkhattuna wagi pothok sing puthoknaba leiriba sarkar asina anauba technology ga loinana wa makhal sing asi masak khangdokpagi tangai fadaba leiri sarkarna lamdam sida fangliba makha kaya gi raw materials sing da yumpham oiraga industry kaya lingkhat paromda changsinna hotnaba mathau tai awang nongpok lamdam gi Assam da wadagi puthokpa paper mill achauba mayam ama leiriba chegi mill sing aduda sijinnariba wasing adu ayambana awang nongpuki chingsang sing da horiba wasing adu leiduna pothok puthokpa ngaktani matam amada Manipur gi Jiribam da paper mill lingnaba matamdugi sarkarna tharang torami adubu thabak adu mai pakna pangthokpa ngamkhidre mafam aduda paper mill lingbagi muhutta wagi pothok sing adu mapanda oina thadokpagi thawung ama matam kuina chatharami adubu hojikti madu sarkarna athingba thamkhibadagi tokre haibe yai hojik state asida hiram kayada larik laisu hairiba sarkar gi thabak thiriba miyoi lakh 8 henbana tongan district singda leiriba employment exchange singda mingchanduna leiri Manipur da lengak sasan tawriba BJP na luchingba sarkar asina naha singda thabak pinaba amadi state ki economy gi fibam fagat hanaba anauba scheme project kaya kendra sarkar gi khutangda paikhatnaba hotnari sarkar asina state gi chawkhat thawrang yauna naha sing thabak pinanaba scheme natraga project sing paikhatpada maru oina lamdam sigi fangliba raw materials sing da yumpham oiraga lamdam siga chunaba industry lingkhatnaba honarabadi sarkar gi thabak thawrangda mai pakna madugi mahik chaba ngamgani malemda wagi kanaba amadi mausa gi khal ngangna thambada wana lauriba thodang adu masak khangduna wa kanba numit World Bamboo Day pangthoknari state asida su wa kannaba amadi wagi pothosing puthoktuna nahasing thabak pibada natana state ki economy da mateng pangnaba sarkarna akhang hai tanaduna matamga chunaba industry amadi makhal kaya gi scheme sing paikhannabu hotnasi lamdam asida marang kaina fangliba makhal makha kaya gi raw material sing thina semgat sagattuna matamga chunaba industry lingkhatlabadi state asigi economy da chawna ahongba purakpada natana naha kaya su thabak piba ngamgani